Ziribam Chatkadaba Chief Minister ge Advance Convoy team da attack tawrapa si Chief Minister da direct attack tawrapani akan bamong da condemn tawi set asida rule of law hanjilakna ba karigumba kharadi tawgani miyamna mateng pangbiu haina Chief Minister Nongthomam Birena phongdokrai Wafam asing asi Imphal Jiribam Lambi National Highway 37 gi saruk oiriba Scotland Maya T Laizang area da Koki militant singna attack chatharakpada sokraba Moirangthem Aziz Elias Bobo soktuna siza hospital da laikanariba du yengsinba lakpada phongdokhibani Chief Minister Nongthomam Biren hai Prime Minister Narendra Modi ki wasak laubaga mari lainana state amagi Chief Minister ama oina yaudaba yadabagi mahak Delhi da leirubani Delhi da leiringai Jiribam da thokibani yamna nungaitaba thaudo adu tajai thaudo adumak yamna ka henba thaudokni awaba taraba Jiribam ki miyamga Delhi dagi phone ki kuthangda wari sanaduna Mahak masa laktuna awaba taraba miyam ki kari tawba yabagi haibadu yengsinaba laki haiba wafam thamki Jiribam ki miyamsu yamna harauki adubu ngasi Chief Minister ge Advance Convoy team amada attack chatharakpa si yamna thazakide ngasi gi laibak thiba thaudo aduda sokraba driver adugi fibam yengsinba siza hospital da laksabani isor ki thauzal dagi sokliba driver asi khudong thiningai di oide haiba khangjabada yamna nungaiba fawi State government asi hanadi yamna henba mawongda thokliba irang asida retaliate tawkhide yengbani makhoigi mawong asidi government ama leitre haibagum tawba nuaite State machinery ama chauna leiriba asi khangdabagumna yamna usittana karem kathainabagi mawong chathaba thengnajai khangduna lakpani Manipur gi Chief Minister gi convoy da Khut tharakpa si CM asada attack tawrakpani haina lawi nahan makai akhoi masilni khara bab tarakadra haiduna yengbani state government asibu support tawba natana mayokta kanna haiba miyamna lepiyo state asida rule of law hanjina bakari gumba khara honagani haina Chief Minister na phongdokhi Chief Minister Nongthomam Birena hauzik fawbagi oina karamba matamda Jiribam chatkani haibadi haikide matam jana miyamda khanghalakani haina Chief Minister na pawmi singda phongdokhi State government nangai koi tawaya bakhra tawka yam ka hai na koi retaliate tokri yaringa ye koi dum bhat tana dana understanding ama lakadra khotkadra wari wari sana bagi lambi su mayam lai bari na hai na lai bane adubu moigi mawong matong sidi state government pandra baduna government ama leitra baduna tawgari mawong lak pasida ayam thina angon da yamna nungaite yam line state ki machineries mayam state ki leiri port mayam si yam line kan na yamna usithoi da mawong da kareng kathaina bagi yam toin tawi khanga lak bane adubu huji akhoi government kari tawda ge haibatu sabsana anadagi di akhoi khara yam sengna hage Manipuri praja singa koi maseni amani bhap tanarkadra hanjanakadra haibi wakal koi leiramani adu Manipur gi biren gi nataba Manipur gi Chief Minister amagi Convoy advance party da khud tharak bai se directly CM da attack torpone ne loe kanmamo da condemn doi masidai da sarkar lepkada kanano sarkar gi mayok leigada kanano adu praja sing lepino koi karigum khara rule of law state sida hanjal lakna hangai khara mayai gi part dil tawro adu honagani ai babri me am support ni jari